WhatsApp, Facebook, Instagram, Amadi Twitter na singba tongan ba social media platform singda law and order da Akaiba Thokhanba Yaba video, images Amadi picture na singba Thagatpa Amadi sandokpa missing logi mari lenaba provision gi makhada phaduna Cheirak Pigani haina Manipur lenga ki Home Department na order ama thoktuna section 1 thamlakle. Manipur lenga ki Home Department ki Commissioner T Ranjit na thokpa order aduna hai haksang da sok apan nanghanba natraga miyam gi lan thum na singba amang ata thokhanba na singba video amasung picture Facebook, Instagram, WhatsApp Amadi Twitter na singba tongan ba social media platforms ngi kuthangda sandorakpa amadi SMS mayam ama thaduna irang tawba amadi khongjang sangsan bada mateng pangba natraga irang saugatuna law and order da Akaiba Thokhanba yaba singa sida state lengakna haksin na lawi state lengakna wafam singa si kupna yengsilaba matungda state asida mahosagi phibamda hanjilakna bagidamak law and order da Akaiba Thokhanba yaba video amadi picture na singba sandokpa thingna ba warep lawre kanagumba singda masigumba video amadi picture na singba leirabade jurisdiction oiba oidaba thidana khwaidagi manak nakpa SP da approach tawbiyu amadi janaba legal action lawkhatnaba pishinbiyo phibam amatada makoina masigumba video amadi picture sing social media amatada thagat oidabane kanagumba singna athingba asi khongoina rabade Mahaki Mathakta Information Technology Act and Rules amasung IPC gi marinaba provision gi makhada thabak lokhatkani haina order asina makhatari